ngurang ahing athengmada pangthokhiba European Union yauna Zelensky amasung Trump ki oiba mifam aduda US President Trump ki maikedi Putin de call tawduna wari watai chanaraba matam kuinadagi Ukraine ki President Zelensky ki maikedi fongdoktuna lakhiba Russian President Vladimir Putin ki punna famin aduna wari watai chanabagi oiba wafam adu yare haiba wafam asi fogdokraba matungda athuba matamda ceasefire lakani haiduna miyoi kiyamagi maikedi yamna kana panaringagi matamda ikang kanguduna Russian President Vladimir Putin ki maikedi Ukraine ki lanfam asida aduki mati yamna chawba handak August thagi wen khwaidi yamna chawba etek ama chathaduna anauba territory kya ama lokshin nabagi damakta honarakre nakalamu romda West Asia ki oiba region asigi oina lairiba Israel ki force amasung Hamas ki oiba landform asida Yemen hairiba mafom asida lairiba Houthis group Iran back toriba kangbusin asigi maikedi ke chatharakiba misal attack sing aduki pakumni haiduna Israel ki maikedi aduki mati yamna kanba airstrike sing chathaduna Yemen ki oina lairiba maru oiba power house sing target tawduna thugai kre Nakalamuromda houzik lairiba landform asigi manungda Israeli Prime Minister Benjamin Netanyahu gi maikedi Gaza gi oiba lemhori bangfam kiyam laukshinabugi damakta proposal puthораkiba adu Netanyahu gi oina lairiba cabinet ki maikedi approve tawkiba adu yaningdaba fongdoktuna Israeli citizen kiyama thuraktuna Israel gi mafum kiyama da wafam adu yaningdaba fongdoktuna athuba matamda lalo shilu haiba gi oiba protesting chatharakre Nakalamuromda India amasung China gi oina nauna Fagalakliba Mori asigi Kudam Amo Chinese Foreign Minister Wang Yi India da Lakliba Maki oiba khongchat asigi matangda One China gi oiba policy amasung Taiwan gi oina lairiba issue asigi matangda yamna chawba pressure ama China government ki maikedi India gi mathakta thangalakli Makal mathil kaya gi oiba anauba development kaya ama lepa leitina thokli hausi global gi oiba stage asida kari lairiba gi anauba karamba wafam sing thorakliba gi haibadu ngasi gi oiba video asida punna meng tabinasi Yanan Basidi Housing Sona River Russia amasung Ukraine gi oiba landform asi loishinabagi damakte ni haiduna Alaska da pangtokhiba mifam aduda yamna chawna US President Donald Trump na maithi-kraba matungda ngarang ahing athengmada pangtokhiba Ukraine amasung US gi oiba mifam aduda European Union gi oiba luchingba kya amagi maikedi gi punna yaukhiba adugi oiba mifam adu yamna chawwa landform asi loishinba yabagi oiba development sing leire hairingai gi oiba matam asida Ikang kanghauduna Russia gi oina lairiba lanmi sing asiki maikedi ki ceasefire yaurokadore haiduna makogi lanmi handokpagi mahutta southeastern thangba Ukraine region asida yamna kanba attack chatharakpasina maram oiduna yamna chawba wang amamung nauna thorakli Hauzik peace deal poraknabagi damakta honariba wafam asida yamna chawba issue ama oiriba Ukraine gi maikedi gi makogi lamnam asigi security fangnabagi damakta NATO join tawningbagi oiba apamba Donald Trump gi maikedi gi NATO join tawgi haiba taragadi Saunariba landform asida peace deal porakpa ngamloi haibigi oiba condition mara asida hauzik yanaba poraktuna Ukraine hairiba country asigi damak NATO nataba taragasu US gi maikedi gi yamna kanba protection ama security ama provide tawgani haiduna yanaribani matang asida handak Zelensky amasung Trump gi oina pangtokhiba mafyam aduda Trump gi maikedi gi overpower tawraktunabagi damakta Ukraine gi matung induna lakhiba UK gi Prime Minister Starmer gi maikedi gi Ukraine hariba country sigi damakta NATO join tawhandaba taragasu NATO gi oina lairiba forcing asina Ukraine da laiduna makhatana Russia gi maikedi gi attack chathadanabagi damakta protection pinabagi oina puthorakiba proposal adu Russian President Vladimir Putin gi maikedi gi openly reject tawraktuna hairiba wafam adu kaidongda yaba ngamloi haiba wafam asi fongdokrabani Maramaduna Trump gi maikedi yamna kana honaduna chatharakeba negotiation asida peace deal ama porakpa yabagi condition lairaklaba matang Russia gi maikedi kana chatharakeba attack asi hairiba wafam aduga mari leinaramba yai haiduna yamna kana fongdoknari Russian President Vladimir Putin gi maikedi ki peace deal gi oina saksilakliba khongthang asida European Union natragana atopa Europe gi lairiba countries sing asiki maikedi gi thugairaktanabagi damakta akanba warning sing su tawkiba laikrabani mangjongnana Hauzik Europe te amna kana songnariba chayom henjilaklaba global gi oina lairiba trade tagi hauragi economy da duki mati yamna chaw impact piriba Russia amasung Ukraine gi ba landform masi lusilakpagi oiba mi ama taraklingai gi matam masida West Asia gi oina lairiba Israel amasung Hamas gi oiba conflict asisu aduki mati sawkhalakpagi oiba mami amuksu urakli Yemen hariba country asida hauzik lairiba Iran back tawba Houthi side military group asigi maikedi mamang da Israel amasung Hamas gi oiba conflict aduda lepa leitana hypersonic missile fawo sizinaduna attack sing chatharaki ekukudringai gi mamang da Houthi side group asigi maikedi gi Israel da
एयरपोर्ट अमसुंग मखल मखा केयागी ओइबा सी पोर्टसिंग टारगेट तौदुना एटेक चथरकी ओइबा थौदो अमखक लेकी हाइरेबा एटेक अदुगी ओइबा पाकुम चपचाना पीगनी हाइदुना इजराइल की लेंगा की माइकेरी फोंदोखिबनी अदुबु ngasi fawba pidana lakhiba adu nan ahing asi ikang khangawdana Israeli fighter jet kaya ama pailaklaba matungda Yemen ki capital oiriba Sana hairiba mafum asigi maru oiba industrial amasung economic ki oiba maru oiba half oiriba power housing the target tawdana yamna chawba attack sing chatharamle Nakalamurum hausi Hamas amasung Israel gi oina thengnariba landfam basida Gaza Strip ki oina leiba Palestinian miyoi kiyam angang fabo yauduna Israel gi maikeri aduki mati yamna tamthina chana thaknaba ising fawo fangandana Chara henanduna haliba asibu yaningdaba fongdoktuna athuba matamda lan loshilo USA gi maikeri gi sponsor tawduna sonariba landfam asi loshilo haiduna Israeli citizen kaya ama thuraktuna Benjamin Netanyahu gi oina leiriba lenga asigi mai thakta aduki mati yamna chawba protesting lambi de pik thana thuraktuna hausi asi yamna kana chathabagi oiba mamising lepalituna thurakli aidiba protesting asi handak Gaza gi oina leiriba landfam asi matam khara nemtharuraba matungda Benjamin Netanyahu gi oina leiriba cabinet asigi maikeri gi Gaza Strip leiriba nupi angang amasung michamgi oiba miyosing asigi maikeri karigumba landfam asidagi thokningba taragadi South Sudan da makoi asi putoktuna matam khara kemta thambigani haibagi oiba wafum ama putoraktuna thawdo adu pangthoklaba matungda Gaza gi oina leiriba hausi Hamas na dominate tawduna leiriba mafum kiyama lawsingani haibagi oiba plan ama Israeli cabinet ta approve tawkhiba adubu yaningdaba fongdotana miyoi kiyasing asina thoraktuna protest asi chathari handa ikuikuringada Gaza gi oina leiriba Airstrike asibu Gaza gi oina leiriba ground reporting tawnabagi damakta chatkiba Al Jazeera gi oiba reporter kayama Israeli forcing gi maikeri gi nomaina kaptuna hatkibagi oiba thawdo adusu Israeli citizen gi maikeri gi yaningdaba wafamsing fongdoktuna protest asidasu makal makha kya gi oiba kholausing asi lawba mayek sengna adumak ubu fangli Hauzik Israel gi leiriba Benjamin Netanyahu gi oiba lenga asina makoina chathariba Hamas lo shinabagi damaktani hairiba landfam asida humanity gi oiba ground adu lanthoktura makal makha kya gi oiba crime kya ama chathare haibasi Israel gi oina leiriba citizens asigi maiki digi openly thoraktuna protest torokliba asina nom gi adamak mayek sengba helakli adubu hauzi Israeli citizen kya ama gi maiki digi Gaza da soknariba landfam asi lo shillu haiduna torokliba protest asi Hamas bu mapangal ka khathanaba makoibu mateng tawnabagi damakta yamna chawba protest ama oina thoklare haiduna Israeli Prime Minister Benjamin Netanyahu ki maikeri ki fongdokli makoina toroliba khongthang asina mapangal sontharuraba Hamas asibu amuk hanna anauba inot ama piduna landfam asi thengnanabagi damakta Israel ki matakta attack chathanabagi damakta thauna ama pibagumbani haiduna maki maikeri gi thamli Hauzi Israel amasung Hamas ki oina songnariba landfam asi chei ahum helaklaba matungda ceasefire ama leiroba matungda naunana thorokliba landfam asida nakalni maki maikeri yamna kanba attack sin chathanaraba matungda hauzi Hamas ki maikeri gi Egypt amasung Qatar gi maikeri gi putorakliba peace deal gi oiba wafam asi Hamas na yare haiduna hausi asi yamna kana fongdorakli Atuba matamda Israel gi maikeri gi landfam asi maka chathanabagi damakta khwaidagi yamna chawna fongdokpa maram makoi ki fazin khiba hostage sing asi thadu haibagi oiba wafam asi su Hamas ki maikeri gi karigumba accept tawdana hostage sing adu release tawrokpa taragi de landfam asi loshinabagi damakta yamna chawba Israel gi oiba maram amadi adamak oigi dawribani Mathangdana US na maram oiduna India amasung China hairiba country asigi nomogi fagalakliba mari asigi manung chana Chinese foreign minister wengi hausi India da laktuna wafum kiyama khanariba asigi manungda Chinese media amasung makogi leiriba miyoi kiyama gi maikeri India hairiba country asi hausi one China policy asi mapungfana accept tawre Taiwan hairiba country asibu country ama oina sakhanglaroi China oina sakhanglagani haibigi oiba wafum kiyama yamna kana chaithorakli Isu asigi matangda China gi oina leiriba one China policy haibidi China hairiba country asi amatani hauzik leiriba People's Republic of China hairiba asina asengba China gi oiba lengangni aduga Taiwan hairiba asi China gi oiba integral part amani haiba wafam asi India hairiba country asi so matam kuinati adumak accept tawduna laklibani adubu USA na tawriba asigumna India hairiba country asi gi maikeri gi 2010 gi matungdagi one China gi oiba policy asi accept tawduna Taiwan asi country amoina recognize tawsadaba taragasu China hairiba country asi kasu trade tawinaba aduga wan China gi oiba policy asi lakba matamda wafam amata fungdoktana Taiwan gasu adumak mari thamba masigi oiba system asi de India su adumak chathaduna laklibadi hauzik China ki maikeri gi fungdorakiba wafam adugi pakhum oina India na hauzik fungdokliba wafam asi Taiwan hairiba mafam asi oina su cultural economic amasung technology gi oiba trade asi de adumak tawduna leigini haiba wafam asi fungdoktuna chapchana wan China policy asi India gi maikeri gi ningthijana induna Taiwan hairiba asibu country oina sakhanglo haiba wafam asisu fongdokta China hairiba country asigi oina leiriba one China policy asisu recognize tawde haiba sunatna adumak chanainaba moong ambada US ki yamna manaba policy ama India gi maikeri ki chathari
ꯃꯁꯤꯒꯤ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯐꯒꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯐꯒꯠꯂꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯆꯦꯛ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯁꯨ ꯀꯥꯏꯊꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ